friend ngasi si kainos yam leisin yam phajaba aduna HDR mode on tawraga numbagi perfect tarni haibi matang nama taksage haijage tawne ina HDR jiba on an laksu full screen oibera HDR on an hayabako mamma namma kana on hayama si HDR on ni HDR off tawga unangde si HDR yawdrabani anigi khanabdi yengminase na HDR yawdabani masina HDR yawba masina yawdaba sum khenadabay type tawrini nammada soirabra kheti khenabani hangre toge holoma si HDR je on ni HDR on tawra sida zoom tawra nammage sidang somdang focus tawra namge sidang namge HDR off tawga namse HDR off lele sida zoom tawra namge sidang namme sidang tawra khenabda jigyengas si HDR yawdabani yawdaba hatanasu yawde sisu si yawbani masi yawdabani adu jum chap manai masi yawdabani mathangni china yawba oiden si ayawbani masai de yam shembe henai jo si ayawbani si ayawbani ayawba ngata oirani thank you